Mei Chakkhre Mioi mga Shikhre nimfuga thoina Thiba Khangdri Indonesiagi Madura Easta Mipuba Ferry ama Mei Chakkhre Maduda Tonglakhiba passenger mga Shikhre amasung nimfu thoina Thiba Khangdana lairi hairi leibak adugi rescue team na paktaknana mi kannaba amasung Thibagi thabak chathaduna maraibak Thiba Mioi sing adu kannaba hotnari hainasu authority gi maikadagi fongdokre Indonesia gi Source and Rescue Agency na fongdorakpa paudam amagi matung inna ferry aduna passenger amasung crew member chaniga humfuma thoi puduna chatkibani ngasi numit yungba matung faubada rescue team na mioi chaniga kunmanga kanbangamkhre amasung Thiba Khangdana leirakhiba mioi sing adu thibagi thabak makha tana chathari hairi ferry adu is Java province ki Sarayangdagi South Sulawesi gi Makassar fauba chatnaba hotnaringaida Madura ithak manakta Mei Chakkhibani hairi Mei Chakkhiba ferry adu da tongkhiba mioi sing adu asoi angam yaudanaba kannabagi damak rescue operation chathabada laingangna jahaz kya sizinaki hairi haukiba chahi gi July thada ferry ama Mei Chakktuna mioi ahum sikhiba amasung chamaga yangkhaina kankraba matungda handaki asina ahanba thodokni hairi Haukiba chahigi July mapanda North Sulawesi province da KM Barcelona 5 kauba vessel adu passenger kunganipan rom puduna chatkibani amasung Manado da Mei Chakkhibani hairi mamang chahigi ferry Mei Chakkhiba adu Indonesia gi puwari da khwaidagi tamthina ferry Mei Chakkhiba amasung Melitram da accident ni haina longnari kumjali singani ga kunithoi gi Metsu Molukasida KM Karan Inda haina mingthonba ferry ama Mei Chakkpadagi passenger amasung crew member mathwai hingnaba isingda chongthaki hairi